ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ सरकार असना पांगथोकनी हाइकिबा थबक थोरमसिंग चही मंगागी मनुंगदा थबक ओइना ओंथोकनी हाइना चीफ मिनिस्टर एन बिरेन लाउथोखरे अहेनबा मॉडल स्कूल सिंग सेमगलगनी हाइना एजुकेशन मिनिस्टर टीएस राजेश यामना हाइखरे अमदी स्टेट असिगी मियाम नुंसी चानना लेमिनसी हाइरबदी मियाम गी लुचिंगबा सिंगना अकाइबा वांगांग लोइदबनी हाइना मिनिस्टर कराम श्यामना फोंदोखरे खुरमजरी मिरेंग ताबिरबा सिंगबु तराम नोक्सरी पाव संदोकना पिजरी सरकार असना पांगथोकनी हाइकिबा थबक थौरम सिंग चही मंगागी मनुंगदा थबक ओइना ओंथोकनी हाइना चीफ मिनिस्टर एन बिरेन लाउथोखरे वाफम असि बीजेपी हेंगांग मंडल नसिंदुना लुवांग पोकपा क्रिकेट ग्राउंड महाकु तरामना ओकपगी थौरमदा चीफ मिनिस्टर ना फोंदोखिबनी थौरम अदुदा चीफ मिनिस्टर गी लोइना बी हियाइनु बीजेपी हेंगांग मंडल गी प्रेसिडेंट के एस जिला महिला मोर्चा की प्रेसिडेंट डब्ल्यू बोरमनी अमदी इम्फाल ईस्ट के अध्यक्ष पी बिमोलासु सरुक याखी यूनिट निफु मंगादगी लाकपा मियोय सिंगना चीफ मिनिस्टर दा खुदोल पोट पीदुना पुंगनिंग थौगतखी चीफ मिनिस्टर ना महाकु हाइंगांग केंद्रदगी मियामना मिखलदा माय पाखलकपदगी मणिपुर मियाम की सेवा तौबा फंगबनी हाइना तौबिमल खंगबा उटपगा लोइनना महाकना लुचिंगबा गवर्नमेंट असिना थबक पाइरकपा हौरकपदगी था निपान की मनुंगदा पाइखतखिबा थबक थौरम सिंग सिंथाखी एन बिरेना अइगी अमदी अखोइगी हाइबा वाखलो नमांग थाबगी हैनबी ngasiदगी थादोकलबनी मियामना अइगोंदा थमखिबा थाजबा मांगहलोय नरेंद्र मोदी यावना बीजेपी की लुचिंगबा सिंगना कांग्रेस ना चही 35 दा तौबा ngamlamdaba थबक सिंग था 35 गी मनुंगदा पांगथोकनी हाइना फोंदोकलमखिबा वाखलोन अदुना सिंगनबा ओइदुना थबक पाइरकपदगी ngasiदी मणिपुरदा अवोनबा पुरकपा ngambani हौजिकी मतम असि भाषोना लेंगाकदबा मतम नत्ते थबकना उटकदबनी ममांगदा पालंबा लेंगाकना पुंगचाई चाइना थमलंबदगी सेमगतनाबा होटनाबदा अवाबा मायोकनरी इम्फाल दिमापुर लंबी लेन मरीदा ओंखतनाबा थौरांग पाइखतली सरकार असिना हाइदोखिबा सिंग चही मंगागी मनुंगदा थबक ओइना पांगथोकनी अखोई अमत्ता ओइना पुनसिनसी हाइरबदी इंथोकपगी हैनबी थादोकदबनी मीबु चिंगनबगी लिचसु लैरोइदबनी चिंगनबना अखोई लापथोकनबगी मचाक ओइगनी सरकार असि एक्शन तौद्रिंगाइदा रिएक्शन हाना खंगबा सरकार नि हाइबगा लोइनना महाकी ख्वाइदगी नुंगाइजबा असि लैतलाइरमदी अवाना तारबा सिंग मतेंग पांगबा ngambani हाइखी मयामना हाइनरी माना लाउखोइबो मयाम सिबो थबक ओंथोकदोरिब्रा कमाय तौबजाला मै पैसा लैरबजाला मांगदोरिसे अखोइने लाउलुइबैनेबा अइना हाइगिबा पोतो थबक तौद्रगदी ममांगदा कुपांग तारा तालकदोइने अइना हाइगिबा सिमिनिस्टरना हाइगिबा थबक मा तौद्रगदी मथंग सहीदा नत्रगना मथंग दाम सपगांदा कुपांग तारगा नुंग थारगा तालकदोइनेबा वी नो द रिएक्शन फर्स्ट एक्शन नम तौद्रगदा रिएक्शन नै नमनि पाने कोइ अदुना लेना पोट नमगा यंथोइदो अइना तौदोरिबा थबक सिनी सिगी थबकसिना सिगी स्कीम जिगी मखादनी सिगी थबकसिना सिगी स्कीम जिगी मसादनी पैसाना सुकने नैना ब्लैक एंड व्हाइट नाम थोगी येलिदो मधु चिन थीबे यादनबने हौजिक मणिपुर लेरिबा मॉडल स्कूल 13 की मथक्ता अहेनबा मॉडल स्कूल सिंग सेमगलगनी हाइना एजुकेशन मिनिस्टर टीएस राजेश यामना ngasi कक्चिंग हायर सेकेंडरी स्कूल की मेन बिल्डिंग अमसुंग हैरोक हायर सेकेंडरी स्कूल साननबगी उरेप उयुंग तंबगी थौरमदा हाइखरे कक्चिंग हायर सेकेंडरी स्कूल दा पांगथोखिबा थौरम अदुदा कक्चिंग केंद्र की एमएलए वाइसुर चंद्र एजुकेशन एस की डायरेक्टर टीएस किरण कुमार सुसरुक याखी हैरोक हायर सेकेंडरी स्कूल साननबगी पांगथोखिबा थौरम अदुदा एजुकेशन डायरेक्टर टीएस किरण कुमार स्कूल असगी प्रिंसिपल टीएस बिनोय एजुकेशन डिपार्टमेंट की इंजीनियरिंग सेल की चीफ इंजीनियर ब्रोजेन थौबाल जिला परिषद के उपाध्यक्ष तखेलंगबम नुंसी हैरोक पार्ट 3 ग्राम पंचायत की प्रधान निंगथौजम तांगबसु सरुक याखी मिनिस्टर राजेश यामना मखाताना हाइखिबदा मॉडल स्कूल सिंग असि लांगमैदोंग कक्चिंग हैरोक उखरुल टेक्नोपल अमदी तामेंगलोंगदगी सेमगतकदबनी क्लास 10 फाउबगी थाकता लैबा स्कूल खरसु सेमगतली एजुकेशन की बजेट असि मथंग सहीदगी सरुक अहुंगी चांगदा हेंगलकनी थाजै लुपा करोड़ कुनरोम संगना प्राइमरी स्कूल मरीफु निपान जेडईओ ऑफिस अमदी रिसोर्स पर्सन सिंग ऑफिस हानानबा अयाबा लैरे हाइखी मरुओइना हायर सेकेंडरी से क्रुशियल लोइबा स्टेज ने हायर सेकेंडरी की खरा आइडेंटिफाई तौरगा अखोइना मसी अखोइ मॉडल स्कूल हाने लैबा 13 दु मथक्ता सी सिंग सेमजिलगा खरा छात्रसु खरा याम लैबा जगह से खरा फनबा आइना मसी अखोइ हनकी कन्वर्सता हफ्सला खरा फजना सानबा ना अदु स्कीम दो तौबने अदु सेंटर न ममांगसु प्राइमरी स्कूल मरफु निपान साबगी अयाबा पिरखरे करोड़ कुन समथिंग मुकी अदुना हनकसु अखोइ फजा फजा स्कूल खरा अदुगा तोंगानबा अखोइगी जेडीओ की ऑफिसिंग ट्रेनिंग रिसोर्स
पर्सन सिंगी ट्रेनिंग सेंटर अदुगुम्बा जोनल गे ओइबा कई खर यावरकना बजेट ती आइदी ममांगी पीबदरी सरुक अनि अहुंगुम्बा हेंगलका टाइम खन ngasi thoram aduda hairo kendra gi oina register tawraba sinmi singi card su yenthoki salungphang kangyang bank panchayat ghar da pangthokpa thoram aduda fees hanana machine sing su yenthopaga loinana MLA local area development fund gi makhala saba waiting set taret su miam da khusinaki State asigi miyam nungsi sanana laminasi hairabadi miyam gi luchingba singna akaiba wa ngangloidabani haina minister Karam Shyamna phongdokre wafam asi handakta minister yauna Technopal district ki Laising Maipau Maring village da Christmas ki thorom yawba satpada school gi sakhat thorangda mateng panggani haina minister masamak na phongdoklamkiba wafam adu thabak oina pangthokpa oina lupa lakh ahum khusinabagi thoramda phongdokhibani khulgi maikaidagi minister da khulda thokpa sana thakna ba polam kaya khudolpot oina pikhi Lilong Sajing Mairen Khongda Leba Minister gi yumda pangthokiba achamba thoram aduda minister na makha tana miyam gi luchingba singna state ki interest da yumpham oiraga phajaba wafam sing phongtok pigadabani handa congress ki wangang loi amana ching tam nungsinaba purakliba si miyam gi marakta nungsinaba purakpa natte BJP ga NSN IM ga gi marakta hena nungsinanaba mari purakpani haina phongdokiba du laibak thibani luchingba singna miyam da aphaba paujel pigadabani kalak khambanbagi mamishu tahaloidabani BJP na luchingba government asidi mamangi government na unity gi matang da purakpa ngamlamdaba thabak pangthoknaba hotnabani shu haiki but BJP na lit of government si NSN ayang mari laina bani ay ado matam mamata state sigi leadership na tawbong ngamdrabadu ausi paliba sungsin na sarkar sigi BJP gi ornatraga Manipur gi chief minister oiriba siri N Biren na torpa kanda kari gi kalak khamban na wang ngangi bano leader haibasti ai aina saswon pai na natraga pai to natia akoi jati leibasing se nungsi chanabagi wakalon purakna ba nungsi ba wangang modune ba tarkar le Puya mai tha khibagi chahi chani ga marifu mapan suba ningsing thoram Black Day International Observation Committee on Puya mai thaba kanglei pakna sinduna Nambol da leba special regular English school da pangthokre thoram adu da council gi controller PH Mantri ward number 10 gi councillor A Somorendro Ikop ki advisor N Tomba convener Moirangthem Naukhomba maitei su saruk yakhi salai taret ki firal tangkhai singthaduna awaba phongdokhe convener Moirangthem Naukhomba maitei na pangthokliba puya mai thakibagi thoram asi lamdam asida khundaminari ba chingtam khudimakna saruk yaminasi mapung faba thoram lakliba tang mapanda kangla amadi iboyai masumang lila sanglen da pangthoktuna khana nainagani haiki masigi de hawk de sauriba yek salai tare ki jingmi tami isina khoina kanjatena kanasu kanbiroi akoi maki thodang lei habase masi akoi thamjari aduga lamdam asida malemda lamdam asigi lon mai ase mapung phani sokatnabagi adumba khungthang horasi Northeast Forum for International Solidarity NEFIS na mipung kudimak zap manaba education fanghalu amasung haksel gi fibam fagathalu haiba paujel puba cycle rally amang asi Imphal gi Kangladagi Manipur University fawba satkre Northeast State ki apunba platform ama oiriba NEFIS ki campaign hogdopagi thoramadu MU gi din KH Tomba IPSA gi President Chingkhai Luangsa Vice President Joy Chandra Konthauzam Amuko gi President PS Debana saruk yaduna lamthaki NEFIS ki convener Chingkhai Luangsa na haikibada ngasi manaba khunayam sembada education amasung health ki phibam phagathanba amasung chap manaba khudong saba pibasangi leitalaira namaram oiduna mioi kya lairik tamba phangdana amasung layeng bangamdabagi khudong saba kaya thengnari khudong sadaba singasi miyamda phanghanduna khudong sadaba singasi miyamda khanghanduna walibasi mari lainaba singda khanghannabi khongjang oina ngasi gi rally asi pangthokpani haiki Annual Poultry Farmers Meet ngasi pasoi tuliaima Century Club Community Hall da Koro Hanba Poultry Feed Center amasung Unemployed Poultry Farmers Welfare Association senduna pangthokre tharomadu da ichamgi hanagi President N Rajendro ISTV gi Editor in Chief Brojendra Ningomba Unemployed Poultry Farmers Welfare Association gi Advisor Maisna Madhusandra Singh Thongam Angauba Singh Memorial Trust ki President Thongam Fulsan Netfi gi Assistant Manager Thongam Chaurajit MSU gi President Manjit Sarangthem ICSI gi Vice President P Loken yauna maruiba mioi kya na saruk yakhi ichamgi hanagi President N Rajendra na
Mipal tangdana ning tamna leijaram lamdam asi ngasidi mipal tangdrabadi hingbang ngamdabagi phibamda yohalakliba asi thabak sudana nungaiba pambasing na ohenbani aina isa isa gi ithau masak khangna thabak tawrabadi mitop changsilaktuna mapu oirakliba asidagi thingbaga loinana mipal tangdana leiba ngamgani haiki Manipur ngasi numidung matung pung 12 minit 13 chatpa matamda mayai oirapkan na yuhar hakre Manipur University Department of Sciences ki Seismological Observatory dagi fangba paugi matung ina yuhar hakiba segi epicenter Imphal dagi nongpokta kilometer marifudra nipan rom aduga Myanmar gi Chinwin Turel gi nongpok thangba Torban Sagang region gi Kamti district ki manung sanba Yele village kina nongpokta kilometer 3 chatlaga leiba mafamdani hairi masigi magnitude na Richter scale Manga dasmik taruk oiki arubana leimaidagi kilometer kunni hairi yuhar hakiba sina Manipurda amanga ta thokibagi pau phangdri Imphal gi awangba building sing nikpadagi miyam pakhana duna chenthoknaki Indian Psychiatric Society IPS Manipur branch ki 19 suba mapok kumon numit ka mari leinana 18 suba Manipkon ngasi classic grande da pangthokre thoramadu da health services ki director Dr. K Razo IPS Manipur State Branch की President Dr. H. Heramani, IPS की President Brigadier MSV K. Raju, General Secretary Dr. Gautam Sahana Chingba Myoikyana, Saruk Yaki, Thoromaduga Mari Lainana Organizing Committee की Secretary Dr. R.K. Leninna, Thoromaduga Mari Lainana Fungdokibada, Adolescents Mental Health Hypa Tim da Pangthokpa Conference Asina, Sahi Tara Dagina Taramapan Fawgi Manung de Laiba Angang Singh, Pukning Wakal Fanan Laiba Tangai Fade Hyba Pausel P. Naba Pandamda Pangthokpani Haiki. MSU Bisnupur District Committee na sinduna handak chahi class 12 exam da saruk yagadaba mahiroi singi numit kuntrani gi oiba revision coaching class ama Moirang Multi-Purpose Higher Secondary School da haukre haudopagi tharamda Thinungai Fubala Zilla Parishad Member Ozoi Chandra MSU Bisnupur District Committee gi President W Somorzet Bisnupur Higher Secondary School gi History gi Oza Moirangthem Ajit Kumar Apunba Nupilu Bisnupur District ki Pramo Susaruk Yakhi Government School Singdagi Khangalaba Arts amasung Science ki Nupa Nupi Mahiroi Chani Yangkhai na coaching da Saruk Yari Zilla Parishad Member Oinam Joy Chandrana Tinjang Kaijang Daba Khunai ama Ohenbada Haurak Liba Mahiroi Singi Sauraba Thodang Lei Mahiroi Singna Thawai Haksang Yauna Mahida Pungning Changbiu Haiki District Committee ki President W Somojitna MSU na tongan wa hiram kayada achoba thodang lauduna lakliba sigi saruk ama oina Mahiroi Singi dama revision coaching class asi sathabani haiki District ta leiba chhatra singse education da su mako oidaba yade haibagi pandamda ekoi coaching class asi yam wana attend ba matamda sinjabani Jawaharlal Nehru University School of International Studies Sinduna Policing in South Asia Dilemmas of Governance and Making of Participatory Communities Haibasida International Seminar Amangarang Pangthokre Session Taruk Thok Nakhana Nainakiba Seminar Aduda Policing in Conflict Areas Haibasida ISTV ki Delhi Correspondent Suoriba Research Scholar Seram Roses na paper pathoki paper asida Manipurda Police Economy Kamdong na Purakibage Haibagi Matang da Panbaga Loinana British ki Colonial Policing Adu India na Maru Oina Manipur na Kamdong na function Tawbage Haibadu Marik Chum na Panki Rims ta thokiba nongwai kapa ki thogdoki kun humdoi suba ningsing thoram ngasi Rims Firing Victim Memorial Day gi Observation Committee na sinduna Fayeng Sabal Laikai Community Hall da pangthokre Chingu Pangamba Social Welfare Association ga puna sinduna pangthokiba thoram adu da Political Analyst L Sarachandra Sharma UCM gi hanagi President Konsam Langamba yauna tongan ba myoi kana saruk yakhi Rims keta leiba Rims Firing Victim Memorial Square da myamna leishu katunai kai khumnabu utki Fayeng Sabal Laikai da pangthokpa ningsing thorum adu da thokiba thodok adugi matangda wafam kaya phangdoknaki Council na lauba class 12 exam lisingani tara nipan thagadoriba mahiroi singdagi Thambal Mari College oinam na fi yamna lauba yaning da bafongdoktuna college asigi student union na sangsilakliba khongjang KSA na sagotkani hairi lairaba imung kayagi mahiroi singna namna tamliba college asigi mahiroi singdagi hena lausing kiba fi handokpiu governing body na la na police ta pau pisinduna mahiroi singi mayum da sangduna thibu humba ahal laman singda kihan khanganbagi thawong yaningde government amadi mari lainaba authority na sum hiramasida mineng sangbiu hairi paugi marakthana tenba brem tanglajari Mama mapana machada piba ngamba khwaidagi chawbu khudolsi ichabu mahi tamanbani Slopeland Public School Khongjom Northeast India da khwaidagi chawbu amadi nanba boarding school ni
Slopeland Public School Khongjomda ngasimak admission tawbiduna ichabu mahi tamanbiu. Imphal East, West amadi Bisnupur District oina makhal khudingi apamba 2, 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit tawba numita apamba gari su phangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur. Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thampi. Amukana taramnok chari makhataba paupizari. Children Creative Contemplative Educational Institute Thobana Sinduna Expose Your Talent Haibat Thimda Pangthokiba Tarurak Suba Talentan Exam gi Manamatum Institute asida yenthokre Tharomaduda BJP Manipur Pradesh ki Vice President Oiramba Thoksom Zadumani Talentan SG Controller Dr. Akoizam Priyo Kumar amasung L Bantasu saruk yakhi Haukiba chahigi October ki tang Taramapan amasung kunda Kanglup ani thokna pangthokiba changdamna baduda Mahairoi lising ama chamaga yankhairom na saruk yakhi Exam asigi khwaidagi faba school gi manana khangabukta leiba KM Blooming School na takre Kanglei Park Medical and Nursing Institute Kurai Konsam Laikai ki Taret Suba Lem Lighting Ceremony Pangthokre Thoromadu the Ayush ki Director A Guneshwar Sharma Center for Manipur Studies Manipur University ki Hanagi Director Professor N Zoy Kumar Chief Minister ki Advisor Dr. R.K. Ranjan Manipur Nursing Council ki Registrar K.S. Ratnamadi Jenims ki Deputy Nursing Superintendent T.S. Kurai Laimana Chingbana Sarup Yakhi Taret Suba Base ki Mahiroi Nifu Lem Lighting Pangthok Pagaloina na Kathok Pagaloina na Sinpham asida Sangani Haibagi Wasak Sulahun ki Institute asigi Principal In Charge Yangkom Rinazina Institute asi Matau Karam na Linkhalaki amadi ngasi fawba kari kari thabak thorom pangthok khrabage haibagi matangda wafam kaya phangdokhi Haukiba chahi December ki tang tara tarukta Sanjam Khunau amadi Sanjam Chirang Fauduna Seliba Sahirok Turel gi Mapalda Harau Tel Kuki Singna O ki farm toksilakpadagi pamdaba thodok sing thokiba adugi matangda haukiba tang ahumda DC Imphal West DC Kangpokpi SP Imphal West Additional SP Saparmaina yauna amadi Sanjam Khunau Sanjam Chirang Harau Tel Kuki Village ki chip yauna pangthokiba mifam amada KSO Sadar Hills na thodok adugi matangda lakliba tang nipan fawagi manungda warushinama puraktrabadi National Highway Imphal Dimapur lambida pung kuntra taruki oiba total shutdown tawgani haiba wafam adu mifam aduda ban handok nabagi wafam pongdok lamlaga ngasi fawba karigumba wafam amata haidaba haibasi KSO Sadar Hills ki double standard oiba thawong ni haina Sanjam Khunau amadi Sanjam Chirang Joint Development Organization ki Joint Secretary Khongban Tabam Alexander na phongdokre mahakna makhata na phongdokhibada thokriba thodok adu National Sports University sabaga karigumba mari amata leinade makhoina kauriba banasi khudakta handokadabani karigumba pamdaba thodok sing thoraklabadi madugi daita makhoina pugadabani haikhi Hayang University Singla Banasi Kobataragadi Hariba Kogi Panjakriba Koi Orson Mayam Asina Equinasu protest of Zagani, Loinana, Madutolaba, Papa died the Kudimak, Amokaswana, Keswagi, Sadelisna, Madugi responsibility, died the Pugadam Hapsinasi, Prescriptang the Punduxi. Amaromda, KSO Sadar Hills na Hayang Ayupung, Taruktagi Pung Kuntra Taruki total shutdown ki Khongjang National Highway to the Sathagani Haina Tauromba adu Manipur Sarkar na Thazaba Pirakpadagi Khongjang Handokle Hairi. Ngarang Ayuk Social Welfare Minister Nemsakib Gen amasung Yas Minister Letpau Haukip ka Yanaba Purakpadagi Yanaba Purakibani Hairi. Postal Department ki oiba chahi calendar ama Head Post Office Imphal da All India Grami Dak Seba Union Manipur Division na sinduna phongkre Hairi. Thoromadu da office asigi masak naiba myoy kya su saruk yakhi Hairi. Mahabharat Udyog Pravagi Matang dan Numit Tarani oiba workshop kam production ngasi Kundrakpam Awang Laikai Community Hall da Haukre All Manipur Wari Liba Association and Research Center Kurai Soibam Laikai amadi Thanil Marut Tangkham na sinduna Pangthokpa Thoramadu da All India Radio Imphal Station Director Dilip Mayengbam Padmashri Nabawarepa Jila Parishad Members Thana Tomba amadi Wari Liba Association ki President CS Kondum na maru oiba myoy singoina saruk yakhi Dilip Mayengbam na haikibada lamda masibu saktak liba culture gi lamda khongda riba myoy singi phibam karamba mawongda leiribagi haibasisu khangwinaba mathok tai haikhi
Community and Rural Development Society na sinduna sa Tarakiba Cart Handloom Expo lisingani Taranipan ngasi Imphal gi Gem Hall da loishin kre loishin bagi thoramda Hana MLA oiramba Dr. NG Bijoy Manipur Remote Sensing Application Center gi Director Mandhir Yauna Myoy kyana saruk yakhi Dr. NG Bijoy na BPL gi imung singi nupi singbu sel thungi phibam phagat hanaba nupi singna puthokli ba handloom gi firol kaya sigi market thamba mathau tai haikhi Leibag ma chokhat hange hairabadi aphaba pukchel sengba politician darkar oi haina Consumers Affairs Food and Public Distribution ki Minister Karam Shyam nangasi Manipur Press Club ta pangthokpa Mahairui singna manamathum yenthopagi thorom da haikre United Development Association khangabong na sinduna pangthokhiba tara nipan suba state level competition da class 3 dagi 10 fawbagi Mahairui singda manamathum yenthopagi thorom aduda amjugi President W Samjai Professor N. Rasmohan, Associate Professor I. Gambhirna Chingbamyoy Kyana Saruk Yakhi, Minister Karam Shyam Namakata na Haikibada, Mama Mapa Singna Angang Singbu Mamana ba amagum na loy na biba mathau tai, Hauzik Mahiroy Kayana School College Tatpada Karyaw na makhal makha kayagi gari tungdu na chalibasi makoy na kari tauribagi haibadu, Mama Mapa Singna Yangshin Haningi Haiki. Dahil daloy ba ako'y natamoy siyang drama, katubo loy na nagtabag taong drama. Angang singi ko na zaman mahipitra kanina. Ako'y na laibak sa sondo ni matau tabi sa iyo kalle. Ako na. Laibak sa kanji, apabal sa mga state mo ko e kanji ay kanji. Ano, apaba politician ka kala yan. Northeast Building and Under Construction Workers Union Lamlai na sinduna awareness program ama Lamlai Lai Haraw from Lampak ta pangthokre thoromaduda BJP gi Wangangloi RK Ranjan Dr. Mainam Binota Yauna BJP gi Thaupuba kaya na sarug yakhi Northeast Building and Under Construction Workers Union Lamlai gi President Ibungo Bina lever card karam na pai gadabage amadi masi kanaba karino haibadu miyam da khanganki Imphal Mori Lambigi Kudeng Thabida ngarang nungthil pung ahung ga makhairom taba matamda taranithoi suba Assam Rifles na Mori degi Imphal thorakpa mioi ama sana kg amaga dasmik taruk ka kona na faraba mioi adudi chahi tara mangarom suraba lelong khunau dagi angang amani hairi amarom da ngarang numidang pung 8 rom taba matamda taranithoi suba Assam Rifles na achat awok sing check tawbada Mori degi Imphal thorakpa Aslam Saha Kauba Myoy ama sana kg amaga dasmik taruk ka kona na fagale hairi makhoi animak fagalaba sana ga loinana Mori da laiba custom preventive force da sinarakre Dimapur gi city tower manak tagi mangkhiba Tata DI registration number NL075551 asiga konana Myoy ahum hayel labuk public ground maya dagi Thobal commando amadi kuntaruk suba Assam Rifles na fare Manipur ki Chief Minister Wairamba Alimuddin da kathoklaba calendar fongbugi thoram ama Delhi Association of Manipuri Muslim Students na sinduna DU Pakta pangthokre Yangthang Lairembi Handloom and Handicraft Cooperative Limited na handakta Manipur State Cooperative Union ki President oina Thaupuраklaba L Tompisak Tampaki oina Union asigi Vice President oina khalaklaba Jina amadi member singbu okpagi thoram ama Yangthang da pangthokre Ahanba district level 9A side case prize open knockout football tournament ki mapu PSG Lungreijang na oikre Jiribam district police na sponsor tauraga Sonapur PG level sports association na sinduna Lalpani ground da team tara nipan na sarug yaduna sa tharakiba tournament asigi ngarang sanakiba final match da PSG Lungreijang na district police Jiribambu goal ani amada maithiba pikibani loshinbagi thoramda SP Jiribam M Movie Marifut Taret Suba CRPF ki Deputy Commandant F. Ahmad Susaruk Yakhi. Ngasi ayuk lariking mamaning lekay da laiba pukri amada nupagi asib haksang ama fangle miyoy adu foot mga enchi mari wangi mamay koida nay sahi kuntra dagi na kuntra mga fabugi manung da laiba miyoy oigani hairi higok machugi t-shirt ama litli wauthang na ba machugi jogging fruit ama Jacket amuba man litli jin khongra uma setli police na lokhatlaga masak maming khangdok na ba mokta thamkhre makhata ba pau pizza dringaida aten ba break amaga mulagzari The Blossom School, well begun is well done. Moirangkhom and Changangai campus affiliated to BOSIM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn.
Contact school office on all working days for details. Welcome to Salai Institute of Foreign Languages. We're giving you opportunity to learn foreign languages. Admission open for 6-month courses in Japanese language. Classes start from January 2019. Call us on 9962631124. Please walk in. 44 MPCTC Building, MG Avenue, opposite to New Lavas High School. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Wangkai Ningthem Pukhi Mapal Laiba Career Nurture Center da Lagliba January tang 15 dagi class 9 amasung 10 Boshem Science and Maths ki foundation course hojragani. Class ki timing 5 p.m. to 8 p.m. Contact 940224180 or 03852449 Amuka na taramnok chari makataba pao. Revitalization of Manohar Sai Haibasida Numitara Mangani Chupna Satharakpa workshop cum production ki thorom ngasi Nambol Khaziri Mamang Lekai Delusion Kre Lucian Bagi Thoromda Tourism ki chairman su Oiriba MLA Dr. S. Ranjan Padma Shri S. Thanilamadi Shalam Buddha Chandrana Maruiba Musing Oina Saruk Yaki Dr. Ranjan na Ahan Singna Chanaramba Chanakaron Sing Asibu Amukhan Hingathan Bumathau Tai Haiki Padma Shri S. Thanilna India Pumbada Sizinaramba Hosingna Laitraba Posak Kayamarum Ama Lamdamasida Ladiba Si Chauthokcha Ningai ni Haiki Kangpopi district level officer Singi Mifama district conference hall da Pangthokre DCT Ranjitna chair Lauduna Pangthokiba Mifama Duna Handak Chahigi Brigadier Thomas Ground da Pangthokadoriba Republic Day gi thorom mapung fahanaba kupna khangnaki officer Singna district administration ka tanaduna thabak khudima mong chumna Pangthoknana ba DC na appeal tawki Thadao Students Association More Block in Nauna Thaupuna ba executive meeting Pangthoktona khankre Thongminlen Haukipu President Khangminlen Tauthangna General Secretary oina khankre Nauna khalaba members sing wasak lobagi thoram More ward number 8 da leiba Jirti Niwas complex ta pangthokre Imphal West Police Commando na Kautruk Maning Lekai digi URF ki second lieutenant ama fare hairi Police Department ki PRO gi cherol amana fagalaba myo sigi maming thongnauzam angang jaw sahi nifumathoi apokpa leikhidraba manglem jaw kawi Amaromda Imphal East Police Commando masung taruk shuba Assam Rifles ke punba kangbu amana Tiger Camp Tata Magic Parking dagi RPF PLA ki second lieutenant ama sufare fagalaba myo sigi maming Haikruzam Ibungo Maitai chahi nifu apokpa girani ayumpok maning lekai dagi ni hairi Hauzik makataba pauda thabaki pau lobirasi Thabaki pau pisari Manipur Infrastructure Development Agency ki manager project IT manager assistant engineer civil assistant engineer electrical legal officer deputy manager project deputy IT manager section officer grade 1 civil section officer grade 1 electrical assistant legal officer amasung office assistant longnanabagi candidate singdagi application kauri masagi chahi 39 fawbada leiba Fam gi chunaba mahigi thak leiba singna January gi tang 35 fawbagi manungda application pishalakpa yagani hairi Kendriya Vidyalaya Sangathan gi LDC librarian officer cadres amasung non teaching posting longnanabagi damak online da application kauri application pisin bigi aroiba matam January gi tang 38 fawbani Airport Authority of India na Junior Assistant Fire Service ki famlong nanabagi damak awang nongpok state singdagi Candidate singdagi application kauri masagi chahi 19 dagina kontra fawgi manungda leiba cha da yankai fangduna 12 pass natraga class 10 pass tawbaga loinana mechanical automobile natraga fire da sada yankai fangba chahi ahungi diploma paiba singna January gi tang 35 fawgi manungda application online da thasin bayagani Delhi Police ki multitasking staff civilian ki famlo nanabagi damak nupa amasung nupi candidate singdagi application kauri masagi chahi 19 dagi 19 fawgi manungda leiba matriculation natraga Treta ITI loiraba singna January gi tang 13 fawgi manungda application pisin bayagani hairi Central Industrial Security Force ke fire cadre khara launanabagi damak nupa candidate singdagi application kauri masagi chahi 19 dagina 13 fawbada leiba 10+2 pass taraba mairoi singna mathang sahi gi January gi tang 13 fawgi manungda application pisin bayagani recruitment astigi examination center Kolkata da oigani hairi Mathaki pausing asigi akupa marol babu parada leiba job center dagi khangbiba yagani Hauzik makha taba paw amuk lobi asi
Kaching Educational Trust na sinduna chahi khudingi piba mangal haina mingthonba KET scholarship mahiroi singda yenthokpagi thoramama representative of Lois Kachingi Auditorium Hall da pangthokre thoramadu da Kachingi DC Nailanthang Telian Jenims ki Chief Librarian Dr. N Giridhari na maru oiba myoising oina saruk yakhi Women Social Development Organization Bisnupur Kha amadi kadana punna sinduna nishana khunai da piba saitheng amasung masibu thingnana ba miyangi khongthang haiba hiramda khana nainaba mifamama Bisnupur Ward number 5 gi community hall da pangthokre thoramadu da Bisnupur gi OC Raju Khan Bisnupur Circle gi excise gi superintendent TS Imo Nupi Samas Manipur gi president TS Ramni Childline Bisnupur gi director L Pishak amadi kadagi president in charge Hizam Priyo Kumar na maru iba myoising oina saruk yakhi Saknai film critic amadi Swarn Kamal award lisingani ganipan fangkraba RK Bidurna iba wakhal machu machu saktam makhal makhal kauba lyric asi translation gi damak maming salaba amadi Sahitya Academy Award fanglaba BS Rajkumar na English ta handokpa array of colorful thoughts medley of images kauba lyric ama phongkre Hairiba lyric asida film criticism the wareng kuntra ga humdo yauri wareng kuntaruk na Manipuri film singi maramdani amadi taret na India gi amadi malem gi thakki film singi maramda ibani Hojik sanabagi pau amuk lobby dasi. Ngasigi sanabagi pau pizari. Gurgaon da sathariba humfu humdoi suba senior national board Badminton Championship ta nupi gi Manipur team na Jammu and Kashmir bu kuntra manga tara mathoi da amadi nupa gi Manipur team na New Delhi bu kuntra manga kun manga da maithi ba pikre Thangmaiban gi Thau Healthcare and Fitness Hall da Thau Table Tennis Training Center ama Rural Engineering Department RD and PR gi Chief Engineer TS Nandakishore na hauna bi matungina hangdokre thorom maduda Manipur Table Tennis Association gi Secretary TS Jayanta Proprietor Marina Spring gi Khagem Basanabam Kamini Devi Memorial Library Thaugi Administrator KS Momon amadi Thaugi President Dr. Arun Kanta Koijamsu saruk yakhi ngasi hangdokli ba Thau Table Tennis Training Center asi Thau Sports Academy gi manung sana hangdokpani Thau Sports Academy na lamdam asigi sanaroi singbu national amadi international gi thakta pukhatpa ngamnana ba honarakpagi saruk ama oina center asi hangdokpani hairi Mumbai da sathakiba Reliance Foundation sinba under 14 Junior Boys Youth Sports School Football Tournament ta Manipur gi represent tawkiba Imphal East ki Unique Model Academy haingang na Chandigarh gi Minerva Public School bu penalty shootout ta mari anida maithiba piduna Unique Model Academy haingang na champion oikre tournament asida saruk yaruba sanaroi sing ase Imphal da halakre Imphal International Airport ta makhoi bu school gi mairoi sing amadi imung manung na harau tayam na okre tournament asida Laishram Ajit Kumar na coach oikhi manager na N Mangal Sanana oikhi sanaroi ti chingkhai ngakpa na Golden Boot ki mana fangki sanaroi Ketrimayum Suras amadi ti chingkhai ngakpa anida Reliance Foundation na chahi manga gi scholarship ki mana so lauthoki team masigi manager oikiba M Mangal Sanana tournament asina Manipur gi mahiroi sanaroi sing asina afaba performance piba ngamki haiki Taning Development Club Mayang Langjing Taning Sinduna Club asigi ground da ngasi degi taramari suba 7A side Village 1 Open Football Tournament hokre ngasi sanakiba match ta AY SWA achan bigai amadi SYLC Salam goal ani chanaduna draw chatpada lottery tawbada AY SWA na mai paki Under 19 school games ta sempak takraw masana da Manipur gi nupa macha amadi nupi macha team animak final changkre hayeng final da Nupa Masagina Delhi ga sanaragani aduga Nupi Machagina Odisha ga sanaragani ngasigi Nupa Machagi semi-final da Manipur na Telangana bu ani shino kunmathoi taranithoi kunmathoi manga da maithi ba pikhi Nupi Machagi dana Delhi bu ani shino kunmathoi taranipan kunmathoi tara da maithi ba piduna final sankhibani ahum suba konthauzam Ranjit and under members of SWECA Memorial State Level Junior Volleyball Tournament ki ngase sanaki ba final match ta SDC Samurona NYBA Naurembu set ahum amada maithi ba piduna champion oikre SWECA na YMDO bu maithi ba piduna ahum suba mafam kanba ngamkre Ani suba state level Moirang Tem Kunjo Singh Memorial for
Men Open Soccer Tournament ngasidagi uchekon Takhok Mapal da hokre ngasi hokdokpagi thoramda uchekon Takhok Mapal Jila Parishad Seram Nikon Indian Red Cross Society ki President Premjit Naroiba Mamadi Pauna Memorial Club ki President Sanasam Sobha Singh Namaru Oiba Myoy Singh Ona Saruk Yaki ngasi ahoba numita Cyrus Khyathong na Marcy Khongman Mangjilbu goal ama sinoda maithiba pikre anisuba match tana NFC Sagol Banna Kairao FC bu goal ama sinoda maithiba pikre Youth Blighter Club Langdum na sinduna tha astiki tang kunnipan dagi mga suba state level 9A side nongpok ningthau nongpok panthoibi men's open football tournament langdum gi kangjebung da pangthok lagani haidi yawningba club singna mari leinaba official singdagi pau khanglaba yagani haidi lagliba tang kundagi district level Football Association Thobal na sinduna under 13 boys football tournament ama Sawyama Higher Secondary Playground da satharagani haidi saruk yaningba team singna association ki office ta laktuna akupa maruk khangnaba yagani haidi amaromda association asina All Manipur Football Association ki general secretary oiramba L Ranjit Roy na mantung matam chadan laikidabada mifama mapangthoktuna awabasu phongtokre haidi Imphal West District Football Association ki founder assistant secretary oiramba uripok tegi W Hemanta Singh na manung matam sadana laikidabada Imphal West District Football Association na awangba thaki awaba phongdorakli loinana imung manung ki awaba da susaruk yari makhataba sanabagi pau boya ningthauzam dagi phangpigani Hockey India gi miyeng makhada Manipur hockey na sinduna Khumman Lampak Astroturf Hockey Stadium da team kuntrani thoina group Nepal thokna khaidoktuna ngasi dagi Nepal Suba Hockey India Senior Men National Championship B Division hokre hokdopagi thoramda Deputy Chief Minister Y Joy Kumar MLA Asapuddin Youth Affairs and Sports ki Director N Pravin Namadi Manipur Olympic Association ki Secretary General Sunin Elangbam su saruk yakhe ngasi Manipur ki ahanba sanakiba match da Sports Authority of Gujarat Hockey Academy ki makhutta Panjal ahum anida maithikre match asida mai pakiba Sports Authority of Gujarat ki Patel Rusitna Panjal ani amadi Sheikh Bebhana Panjal ama chanduna match asi mai pakibani match asida mai tikiba Manipur hockey ki Panjal ani du TIS Kiran Kumar amadi K Devesona sanki championship asigi ngasi ayuk sanakiba ahanba match da Central Secretariat na Sports Authority of India bu Panjal ahum anida Anisuba match ki sanakibada Telangana hockey na Assam hockey bu Panjal Nepal ahumda ahum suba match ki sanakibada Canara Bank na Central Industrial Security Force bu Panjal ahum sinoda Marisuba match ki sanakibada hockey Andhra Pradesh na Vidarbha Hockey Association bu Panjal manga anida madi Food Corporation of India na hockey Madhya Pradesh bu Panjal Nepal marida maithiba pikhi This championship will also produce such players. When I say that, I'm not saying merely from Manipur, but also from the other participating states. Thangmaiban Youth Polo Club Team A na KNMM Riding School Singdamaibu maithiba piduna tarahomdoi suba State 11 Women's Polo Tournament ki champion oikre. All Manipur Polo Association na sinduna tha sigi tang ahum dagi nupi gi polo team ahum yauna punna polo team kuntra mari na saruk yaduna Imphal gi mapal kangjibung da chathariba kuntra mari suba men's tarahum dei suba women samadi sahi tratung makhagi ahanba junior boys state polo tournament ki ngasi women's ki sanakiba roiba match ta Thangmaiban Youth Polo Club Team A na KNMM Riding School Singdamaibu Panjal taruk ahum da maithiba piduna champion oikibani match asida mai pakiba Thangmaiban Youth Polo Club Team A gi Panjal singadu KS Habena Panjal ahum o Victoria na Panjal ani amadi KS Deventina Panjal ama chanki match asida mai tikiba KNMM Riding School Singdamai gi Panjal ahum maduna TIS Tanana sankibani polo team tare na saruk yaduna chathariba sahitra truk makhagi ahanba State 11 polo tournament ki ngasi sanakiba match da Tentha Polo Club na KNMM Riding School Singdamaibu Panjal mari amada maithiba pikre Tentha Polo Club ki mai pakibagi Panjal singadu M Kuber na Panjal ahum amadi S Naubana Panjal ama chanki KNMM Riding School Singdamai gi amatangarba Panjal aduna S Nauchana sanki Amaramda team kunmanga na saruk yaduna chathariba kuntramari suba State 11 Polo Tournament ki ngasi sanakiba ahanba match tana Manipur Police Sports Club Team A na Thobal Polo Club pu Panjal tarani thoi ani da maithiba piduna quarter final sangkhre ani suba match ki sanakibada Khurai Polo Club Team A na KNMM Riding School Singdamaibu Panjal tara amada maithiba piduna quarter final sangkhre
Manipur Cricket Association gi miyeng makhada Langthaban Sporting Club Langthabal na sinduna public ground da team koma thoina group mari thokna khaidokuna ahanba Haibok T20 cricket tournament hokre hokdopagi thoramda MLA S Subhash Chandra Imphal West ki adaksha RK Taruni Jila Parishad member L Roshan Manipur Cricket Association ki vice president CH Chauba Madi Langthabal Sporting Club ki president TH Ibomchana thoram mapusing oiki tournament asigi ngasi ahobu numit ki sanakiba match da YWC Langthabal na PCC mayai koibibu maithiba pikre PCC mayai koibi na toss ngamduna ahanba betting tobada apiba over kunda wicket taruk turaga run marifu kamari loki masigi pakhumda anisuba betting tokiba YWC Langthabal na over tarani thoga ball marida wicket amata tudana run marifu nipal logduna match asi mai pakhibani match asida YWC Langthabal gi sanaroi pre performo manina ball nifu tarukta run yakai humdoi logduna man of the match takre hayeng ayu pung mapal tabada ahanba match oina SCCC singjamai amadi PSC Khoyathonga sanagani anisuba match da YWC Pasoi amadi PTRC Pasoi ga sanagani LT Paidinga amadi KMLDO Kyangwei Muslim Sathariba Mapal Subis 11 M Rabichandra Memorial Football Tournament ki semi final sangkre M Rabichandra Memorial Trust Kyangwei na sinduna hokiba sahi gi December tang 19 dagi team kulhumdoi na saruk yaduna Kyangwei Mayalikai gi Kyangwei Ideal High School ground da sathariba tournament asigi ngasi sanakiba ahum suba quarter final match da LT Paidinga na Deni FC Hairopo penalty da goal taret manga da maithiba piduna semi final sangkhibani team animang na apiba matamda goal ani ni sanaduna draw satpadagi kicks from penalty magna decide tobada LT Paidinga na Deni FC Hairopo maithiba pikhi tournament asigi marisuba aroiba quarter final match ki sanakibadana KMLDO Kyangwei Muslim na AFA Thawalbu penalty da goal nipal tareta maithiba piduna semi final sangkhre team animangna apiba matamda goal amamam chanaduna draw satpadagi kicks from penalty magna decide tobada KMLDO Kyangwei Muslim na AFA Thawalbu maithiba pikhibani Sathariba tournament asigi ahanba semi final match tha asigi tang mapalgi nungtil pung amata bada RFC khamnam lerak amadi LLK Karanga sanagani anisuba semi final match tha asigi tang taragi nungtil pung aniga minitra manga satpada LT Paidinga amadi KMLDO Kyangwei Muslim ga sanagani All India Football Federation ki makhada All Manipur Football Association asinduna Khuman Lampak Sports Complex ki main stadium da referees fitness test amadi grade examination pangthokre Sandel Ukrul Sursanpur Sanabati yauna atai district singdagi category manga gi manungda nipi masa tarani thoi yauna nauna referee ki lamda khongdarakpa amadi hana sinpham asida mathau ningthina tariba miyoi samga kuna saruk yaki Pangthokiba fitness test amadi grade examination da All Manipur Football Association ki official taranipana conduct tauki Pangthokiba test asiga mari lenana All Manipur Football Association ki head of the referee Zadop Chandra Haubam na phongtokibada Sahi ki pangtholiba tournament sing akoi district league sing asida high referee sing asina akoi gi ngasigi asumlaba test asidagi exam asidagi mai palaba referee sing aduna akoi matching conduct tauba yaragani YYC Yorbungna SWS Sekta bu maithiba piduna Mari Suba Sekta Trophy Lamlai Kendra Village Wise 7-a-side men's football tournament ki champion oikre Sekta Trophy team na sinduna haukiba sahi gi December tang 13 gi team kunna group nipal thokna khaidokuna SSC Sekta ground na satrakhiba tournament asigi ngasi aroibu nimit ki sanakiba match da YYC Yorbungna SWS Sekta bu goal ani amada maithiba piduna champion oikibani winner oiraba amadi runners up takiba team singda tharom mapu singna trophy amadi sel piduna puning thawatki ICAR lampen patagi ngasi numidang waram pung manga makai pop ki manungda phangkiba aying asa amadi nungjugi pauda ngasi gi khwaidagi sakiba celsius degree 10.2 khwaidagi ingba celsius degree 3.8 Nuksita yaw ising manigisang ayuk sa da mariputra mga nugdilda sa da ni punipal oike. Ngasi nong chukide. Thagachari boya ding thousam hauze loshilak pada maru iba pau amuka na lagbirasi. Sarkar asina pangthokani haikiba thabak thoram sing chahi manga gi manungda thabak oina onthokani haina Chief Minister N Biren lauthokre
अहेनबा मॉडल स्कूल सिंह सेमगलगनी हाइना एजुकेशन मिनिस्टर टी.एच. राजेश यामना हाइख्रे अमदी स्टेट मियाम नुंसी चानना लमिनसी हाइरबदी मियाम गी लुचिंगबसिंगना अकाइबा वांगांग लोइदबनी हाइना मिनिस्टर कराम श्यामना फोंदोखरे ISTV na pizza paw matang asal loizari mideng tabir basing bo mukana khurumzari